ꯉꯁꯤ ꯊꯣꯡꯗꯣꯏ ꯏꯟꯖꯥꯡꯁꯤꯅ ꯑꯩꯈꯣꯏ ꯑꯣꯛꯁꯥ ꯊꯣꯡꯕ ꯑꯣꯛ ꯊꯣꯡꯕ ꯑꯣꯛ ꯊꯣꯡꯕ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯩꯇꯩ ꯃꯦꯟꯂꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯊꯣꯡꯕꯗ ꯆꯪꯒꯗꯕꯁꯤꯡꯗꯣ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯣꯛꯁꯦ ꯍꯥꯟꯅ ꯂꯣꯏ ꯐꯨꯠꯇꯣꯛꯑꯕꯅꯤ ꯁꯤ ꯑꯣꯛꯁꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯃꯤꯅꯠ 5ꯒꯤ ꯆꯥꯡ ꯊꯥꯡꯒꯠꯂꯦ ꯖꯤꯔꯥ ꯁꯤꯡ ꯂꯩꯔꯦ ꯆꯅꯝ ꯂꯩꯔꯦ ꯃꯆꯜ ꯂꯩꯔꯦ potato onion leyre rồi tự động hấp từ hấp các hấp mình đây là zira macam hương mang gì đây là hấp đấyนี่ผมสร้างแค่โมฮับไปใหญ่แล้วอยู่मछुआ पे मछुजे खाना मिक्स पूरा तो चल रहा है तुम मोरंगा आपको मछुआ मिक्स करना पे मछुजे खरा जे खजरा हो जे हमें से लगा हां फ्राई ना हमें से लगा फुल मछुजे का फ्राई है मछुजे कम वाले मछुजे अच्छा है ना मछुजे हाफ है
मचू दिख रहा है